खुरुमजरे ISTV पाउमियंग ताबीर बसिंगु तराम नोक्टरे हुजुमरोइबा पाउ हौजिक सथरिबा मतम कक्तबा इकोनॉमिक ब्लॉकेट अमसोंग काउंटर ब्लॉकेट सरकार न थिंगबगी महुत्ता येंगदुना लैथोकपासी हाटनारो थादोकपनी हाइना हाइंगांग केंद्र की MLA N बिरेन फोंगदोखरे MLA R के आनंद फोंगदोखरे इकोनॉमिक ब्लॉकेट तौरिबा कांगबु असि एंटी ह्यूमन राइट्स ओइबत नतना वार क्राइम दगी हेना साथीबनी हाइना लौगनी अमदे स्टेट अमदी नेशनल अवार्ड फंगलबा चाही हुंफुदगी मरफुमंगा फावबद लैबा आर्टिसान सिंह मतंग सहीदगी पेंशन पिबा हौरगनी हाइना इंडस्ट्री मिनिस्टर गोविंदास कोंथौजमना लाउथोखरे हौजिमा पुंगैबा पाउ अचुमना हौजिक सथरिबा मतम कक्तबा ब्लॉकेट अमरोमदा मैते यूथ फ्रंट साउथ ईस्ट एशिया अमसुंग इंटरनेशनल मैते फोरमना ब्लॉकेट असिगी मायोक्ता संगसिलिबा काउंटर ब्लॉकेट असे सरकारना थिंगबगी महुत्ता येंगदुना लैथोकलिबासि हाटनारो हाइना थादोकपनी हाइना हाइंगांग केंद्रगी MLA N बिरेन फोंगदोखरे हाइंगांग कांगजेबुंग कम्युनिटी हॉलदा पांथोखिबा माहिरोय योखलुपना सिनबा तरेलक सुबा हाइंगांग केंद्रगी अफबा माहिरोय सिंगदा मना येंथोकपगी थौरमदा वाफमसी MLA न फोंगदोखिबनी थौरमसीदा योखलुप की प्रेसिडेंट डी गुलामजाद IFCD की SE ओइरंबा L रबंगो अमदे P तोंबसु सरुग्याखे CBSE की क्लास 10 की महिरोय यांखै माथोय मणिपुर बोर्ड की कुंतरेट CBSE क्लास 12 की महिरोय मंगा काउंसिल की महिरोय तरामापलदा मना पीदुना पुनिंग थवतखे N बिरेन मखा तारदुना ब्लॉकेट तवसी मपा मपुना थमलंबा सोतो ओइना खनबा मियोय खरा लैरिबासे सरकारना थिंगनबा होनबगी महुत्ता अपील तौदुना लैरे मसिदी अपील तौबना यारोय सरकारना पारिबा MLA मिनिस्टर अमदे सेक्रेटरीट फमलिबा ऑफिसर सिंगना मरैबाक नुंसीबा वाटपदगी इशू असिगी वारोइशन पुरकनबा होनदबने MLA सिंगी मरक्ता लैबाकी वा खनबा याबा मी मसिंग यामना तांगे ब्यूरोक्रेट ऑफिसर सिंगसु मथमोय सेंगदबना MLA सिंह हुमदुना पुरी सेक्रेटरीट खुदपु सेमदुना सुपाई पाइशननबा लोन होनरिबा सिंह असि हौरकलिबा महिरोय सिंगना खंगना चतपा मथौ तारे मरैबाक नुंसीबा वाटपा लुसिंगबा सिंगना तुंगी याइफनबा करिसु पाइकट्रिबा से थिंगनबा महिरोय सिंगना मरैबाक नुंसीबा तम्मु हाइखे इकोनॉमिक ब्लॉकेट सिमोगी अहमन बिखोर को सोतो तो ग्रुप खरा ले होगी एनोसे दमसेदा है एनो तो इकोनॉमिक ब्लॉकेट है एनो तो इकोनॉमिक ब्लॉकेट एनो तो इकोनॉमिक ब्लॉकेट लाइरिबा की गवर्नमेंट का पुष्टिन ताउरिसन सु फार पुनो ताउरु मत अपील तौरे लेबा कोई गवर्नमेंट जिना फार एक्शन तौरना तौबिलु हमदो दो मत तौबे की हंदलिया फ्री होगा अपील में तौरे लेबा गवर्नमेंट सुथे हमें गवर्नमेंट एक तौर दे कोई मधु पुनो एक तौर मत अपील तौरे लेना मोई की अलग थमन सोतो की दाता नेशनल हाईवे की सीधा जिस ब्लॉकेट में जिस लोग से सीओ न्यूज़ बस समाज ना होने को बोला है अब नहीं कोई विश्व में बी केयरफुल फ्यूचर की जरूरत है ऐसे लोगों से निकल के कराए लोग भी फ्यूचर लोगों से कि लोग जरा पुछोगा यहाँ ना भी योगा ना करना नाम ना उठागा अलू उठागा ना करना चेंज होगा तो सारे हिंदुने में कोई वैसे इकोनॉमिक ब्लॉकेट से तुम इंडिविजुअल का उठने ना हुआ ये मायना इंडिपेंडेंट ब्लॉकेट में तुम ताऊ सोने या कोई नहीं सरकार ने अपील तो दौड़े हमको क्यों ना ते सोने ने काउंटर ब्लॉकेट हो रहे काउंटर ब्लॉकेट से थिंदे इकोनॉमिक ब्लॉकेट से थिंदे हाथ रो है मुझे बता दो इसे तो से आई नानी से न कोई ना बोले कोई गाने बोले कोई को अनु बोले कोई सु नसा की शिलो तो दिले को ध्यान हंदरा लाइफा की जाति हंदो अखरोना अनाबड़ी दे होरला इलियो प्रसंगे विजिट ओरिजिन जे वारी साबे लाइफा में वारी बन साबे आ बीजे मशीन यो तो गए और कोई उपाय लेके ना मणिपुर पूरी तो गया है तो उपाय लेके मुझे कोई केंद्र लेके हो रहे हमसे तक मैं कोऑपरेशन रिव्यू कोंगी नोंग मतम साना लाक्तबदगे मणिपुरदा इकंग थोकलगदरा हाइना लमदम असिगे फौ यावना महै मरोंग कया पुथोकलिबा लौमी सिंगना मिपाइनरंबदु हौखिबा निमित हुमनीगी ममांगदगे हौना मणिपुरदा कोंगी नोंग लाक्पदगे लौमी सिंगना मिपाइनरंबदु कोक्ले हौजिक लौमी कयाना अयुक नुंगथिल अमदि नुमिदांगी मतमदा फावबा लौबुक्ता कुमदुना थबक सुबा हौनख्रे अमरोमदा चूरिबा नोंग असिना मरम ओइदुना इरमना लानिंगथीना सेंबिद्रबा असेंबली कंस्टिट्युएंसी खरददि इसिंग इचाउगी अवाबा मायोकनबा हौरे
social worker amadi miyamgi mihut kayana iram nala sengbagi thabak tawri haina media da tatana phonglok labasu nongmani ni khak nong chuba asida ising ichawgi awaba miyamna mayoknare Amaramda nongju tha khudingi miyamgi mihut kaya thoraktuna kayarak hanna yengsin khibaga loinana akhanaba package amagi makhada senpham thadaduna sembagi thabak chathagani haina tatana phongdokkiba waisel marilgi phibamdi hanadagi thoina ka hena ahongba leitabana iramnala kayadagi ising mapung phana senthabangamdre masina maram oiduna waisel marilda takigadaba iramnala kaya ising thumjinbadagi miyamna ising ichawgi awaba thengnare Economic blockade na miyam da piri ba saitenga se blockade chathari ba miyoi singna gyan ta batangai fadi haina MLA RK Anand phongdokre ngasi nauria pakhang lakpa kendragi tongan ba mafam singda all as pension yen bagi thoram yengsin bada mangna wafum ase phongdokhibani pension yen thokriba mafam sing adude akham nei kai mekola bazar amadi hiangthang community hall dani masa naduna hospital da layeng duna leiriba miyoi singda su pension gi senpham khusinakhe Pensil loba lakau da ba miyo singisu makata na pina ba hona gani hare pawmising na hangba wahangi pawkumda maana makata raduna economic blockade tawri ba kangbu ase anti human right oibatan natana war crime dagi hena sathi bani haina logani masing yamlaba furup kayana khundari ba manipur da lairi ba miyo singi marakta asigumba thabak asina thajana da ba helakani amaram da economic blockade asibu yaning da duna counter economic blockade chathari ba asisu tawida ba fai phungloke blockade and Haitagari, the river Gambus in Lurisi, Atay to Paitare, Atoya to Palaminary community, Mam Sing Loinum, Sarah Hellasinu, Louis Sears no habits of money. Literally, we all are being chopped Haitare, Maxim Meal, Loina, renting the little heart to give Wafan Yaduna. See, the way they were told me, and I get my filter with the equation now in Sibuto River, Kanguna, Masi, Plato Uganda. Mekola da leiriba primary health center asigi award apa kharada oirabasu mens nanaba MLA gi thagi phangba tolop tagi lupa lising yangkai management committee gi miyoi singda khusinake Manipur da homeland tanbagi chanabi ama leiriba asisu wakhal munna khanthaba mathau tai tongan ba kalup khudingmaki homeland talaklabadi kari oigane warishin purakna ba wari sanaba matam oire Manipur kaidana ba ekoi pumna makna khonaminasi haike Manipur say recognized strife habitat some 34, 35 and more are in the offering habitat in a lakineda. Although quite tried Kurimaxina and the Gila Kambu Kurimaxina for your homeland Talapa, the see Waklo politically is now in Puslata in Manipur City, Manipuri City, and my Tivata company in the right filter away. And any kind of homeland demand or separatist related work in Nagagi or from cookies you are from Jalan, you are from the lady ma'am since one more ma'am since Masi President Delta political Delta which Kale, but no compromises. No compromises. We have to stick to the original thinking and an idea. Manipur see one political entity when a Lakivani Pipus in the Sambira Madu Madu Thum by the say quickly bound duty. State Amadi National Award Panglaba Chahi Humpudagi Marfumanga Pawda Leba Artisan Singh Matang Sahidagi Thada Lupal Singh Ani Pension Piba Hauragani Haina Industry Minister Govindas Konthosam Lauto Kre Commerce and Industry Department Sinduna Lamyan Basanglen the Pangtokiba Kutsa Haiba Singi State Award Yentopagi Thoram Da Wafamasi Fonglu Kibane Thoramasida Parliamentary Secretary Victor Kaising Commerce and Industry Director B. John OSD RV John Su Sarugya K Ing Solusingani Tara Mari Tara Mangagi Oina State Award Tara Merit Award Tara Taruk Amasung Inspiration Award Oina Kut Haiba Kunda Manapituna Ikai Kunake Minister Govindas Na Award ki senpamasi hanadagi hengatna piba hore sarkar gi sel thonggi phibam phattabana tawningba kaya leirabasu tawbangamde adubu department na khudai basingi yaifa thawrang kaya paikhatna ba kanna honari haiki Manipur da leriba praja sing amasung Bharat da leriba praja sing nasu makoi da respect tawiba makoi bu sakham biba ama oirana gi damanta taseng honajabani adu ge hek mathangda puming thawatba Artisan sings the Puming Tawapa. A quick department now. Mamjava Karadam National State Award Piduna Koina, Mokoyi, Honazaman, Adwakoina,
खजितंग इकाई खुनजबा जबा मखोइबो इनकरेज तौनबगी अदुगुंबा प्रोग्राम नि आइन सेमनब लेरिबा एमएलए ना आइन गी वांगमदा थबक तौरबदि एमएलए अदुदा मणिपुर असेंबली कोर्ट ना चप साबा चैराक पिगदबनि हाइना सीपीआई मणिपुर स्टेट काउंसिल गी सेक्रेटरी मंगिना फोंदोख्रे ngasi Manipur Press Club ta pangthokpa paumuisinga unaba amada mangna wafam ase phongdokhibani paumuisinga unaba aduda saruk yakhiba Kumbi Municipal Council gi chairman Ninesona Manipur Municipal Ek ki makhada municipal area adugi sakut thaurangi akhanaba mifam ase district ki DC na chair logduna councillor khaktaga pangthokadabani Kumbi Kendra gi MLA na ngami haiduna mahakna akhanaba mifam kauduna laukhiba warep chatnaba yaro haike assalamu aina agi thokda duty da disturb to be arway heduna court na noina thopire lamdam dugi MLA sing sina khut thingjinduna yamna force tawduna interfere tawduna honore tawragadi leiba ngasi aigonda thok isbaina atopa mafam da thogadi akoi local self government si kamai thabak tawgani thok tawung amaroi akoi su prajana mi hut oina tharakpani prajagi thabak thorom khudingmak akoi pangthok jaba ngamna ba akoi da interfere pi tawbiganu akoi gi tawhum thokba duty akoi tawjage law maker amoina leibiriba makoina law sembada ain sembada magi puning chingsin biu sigumba kaisulitaba councillor singi special meeting sida yausinduna disturb tawba haibase masi akoi gi lamdam se satnariba law sigi hadi phale tawbane haina ai lawjai Amarom da mangina makha taraduna council asita punna sit mapan gi manungda CPI na manga leiduna council asi semduna thabak tawribani 13 Finance Commission amasung non plan gi fund oina lupa crore 13 gi senpham sijinana ba councillor amadi DC yaudana warip lokhiba asi ain gi wangmadani Kumbi MLA na Manipur Municipal Act 1994 bu thugaiduna thabak tawriba asi hojik zathariba assembly mifamda house ki luchingba chief minister na pukhat piduna speaker na sabsaba action lokhatkadabani haike the elected MLA amana dictate tawrakanda hairiba dictate adu tawrakanda hojiki kainosi meeting asida MLA councilor tawraga mahak meeting asa masida ada akoina utna ada hojik show ma kainoda uchade hairiba si tawraga special meeting asi pangthoke hairiba meeting asi ki proceeding of the meeting illegal and not maintainable in law as violations of the express mandatory of the provision of the law. Law sigi mase illegal ore. Insoli singani taratare da pangthogadoriba Manipur Legislative Assembly mikhalda saruk yabagal loinana miret thadokna bagi thabak oina ngase Aam Admi Manipur na sinduna Manipur Press Club ta mission bestar pangthokre Aam Admi gi member amadi convener TS Manihar yauna pangthokiba mifam aduda lakadoriba general election da party asigi karamba mioi thadokani haibadu khannabagal loinana lamdam asida miyam gi khanba mioi puthokani political gi kanglol achumba maikei da purakna basu party asina honagani haiba wafam phongdoke Manipur की ओइबा इशू सिंग असु अखोइन खरे लकोचरी आर्म फोर्सेस स्पेशल पावर एक मणिपुर चलारी बसे मसे मियाम की इहुल की मतुंगिना अखोइ आम आदमी पार्टी नेसु पुन्न कन्न सपोर्ट तौजरी लोइना होजिक लेरिबा इनर लाइन परमिट सिस्टम की पुथोइबो मोगी बिल असे मसेसु अखोइना ngasi पिजरिबा प्रेस रिलीज असे मसे सिदा करम मोंग सेमदोक सेमदिन तौबु यागदगे हाइबदो अखोइना उचरी अदुगा मणिपुर की ओइबा स्कूल की लेरिबा फी स्ट्रक्चर इंफ्रास्ट्रक्चर अदगी छात्र संगीत ओइबा पेन देव मयाम सिंगी फोंगलोको मयाम सिंगदो मदुसु अखोइनि इशू सिंग असे नैनजरी वाफम खरे असिनि अखोइना मरुइना प्रेस की माइकै अखोइना फोंगतोक जनिंग बसे जुको गे वाटोक सेंटर ना खुथिंग जिंदुना वारुशन अमा पुरकना बा मणिपुर गवर्नमेंट ना पुगत खिबो वाफम नागालैंड गवर्नमेंट याखिद्रे नागालैंड चीफ मिनिस्टर TR जेलियांग ना नागा फुरुप अनिगी मनुंगी ओइबा यानादबदा मणिपुर गवर्नमेंट ना खुद थिंजिन बिरकनु हाइक्रे मणिपुर की माओ काउंसिल नागालैंड की साउथ अंगामी पीपल्स ऑर्गेनाइजेशन अनिगी मरक्ता कोजिरी जुको तंपाक की लम की मतंगदा सही कया की ममांगदगी यानदब फिबम अमा लाक्लिबनी नाकल अनिमकना लम असे मखोय मखोयगी नि हाइना क्लेम तौनरिबनी मरम अदुना इशू असे नागा फुरुप अनिगी मरक्ता लेबनी कस्टमरी की मतुंग इना यानब अमा पुरकनबा होनगदबनी जेलियांगना मखा तारदुना नागा होहो टेनिमिया अंगामी पब्लिक Organization amasung United Naga Council na wapamasi yanaba amagi makhada loishinanaba honaribani haike Southern Angami People's Organization na Manipur gi lamgi sarukta laiba juko amasung
ko jiri gi lam lauksin na ba hona bada mai pak pagi mami urak tabadagi Manipur miyam da maru oina mau gi miyam da atamnana singna bagi thabak kaya leptana zatharak liba se Manipur miyam amadi paliba government ase usitta bagi mayek larab khudamne Hiramasi gi matang da Manipur government ki sab saba phirep miyam da khangana na ba amukona dabi tawre Maduna trabadi Manipur miyam da phawriba asawba se phataba ngambagi pankhai lan khiduna state anigi miyam gi marakta pamdaba thodok tholakpa yai Sapona Manipur gi lam nampuda lauge haibada Masagi maramdambu kananaba honazaba maugi miyamda phu saiba tawrakliba adu malemgi sana kanglongi wangmadani amadi lainga sana pathap masak khangdabagi khudamne amukogi firepti Manipurgi lamgi saruk samna maphai ama phawba mangba yaroi haibasini maramaduna maugi miyamna haktengnana maramda Manipurgi lam ngaknaba honabada lauriba thawdang sing adusu amukona awangba thakta chingkhale juko tampak amadi ko jiri gi lam kananaba maugi miyamna honabada pirakliba sapu khudingmak thengnanabagi damak amukona pambom tingli Manipurgi miyamna su pambom tingbiu haire Nagaland gi Southern Angami gi Furupna atamnana mau Furuki Iselinau singda chatarakliba thawong League of Fourth World People's Kanglei Park International Peace and Social Advancement IPSA Akomloop Kanglei Imalu CLK amadi Kanglei Park Students Association na hakjina lobagi loinana nungaitaba phongdorakli Sapo amadi sayona maugi miyamda atamnana khut tharakliba asi mau miyam khaktada tharakpa nate masidi Manipurgi khundaminariba yellow mi khudingmakta chatharakpa thabakni haina lawi haire lupsing asina punna thokpa cherolamana aranba criminal oiba thabak kaya chatharakliba sida athingba amadi apha apun ama phawba tawdana yengduna leiriba Nagaland government su wathok asigi khuzil thawrang tawbada yaurabra haibasi Manipur miyamna chingnadaba ngamde Karigumba yauramba thoklabadi Manipur government na madugi mathakta kari karamba thabak paikakadawri haibasi chief minister amadi home minister na athubada sengdokadabani ngasi maugi miyamna tariba awaba amadi mangjariba asi aikhoi tumina yengduna leithokloi miyamna sabsana angamba thakta mayok yaduna mau miyamgi mahusinduna paikatpa yaba thabak khudingmak paikatkani haire Southern Angami gi miyoi singna Kohima da maugi miyoi singna pamba phi gi dukan ani amanga ta thokan kiba Mau Council Kohima unit ki president purakiba thawong Manipur kanba imalup na kan yaning da ba phongdorakle asigumba thawdogasi makata na thoktana ba India government amadi state government asingadabani hare haujigate mabem talokjari break ki matungna mayam amukana taram nokjari ISTV network ki branch sama oiriba naurem thongda leiba king cable gi tagil da tingba fiber optical wire ngarang numidang miyoi kharana meter chaniyang khairom kakthatlaga huranduna pukre maramaduna king cable na konba tagel tongram naikai moirang hanuba tagel kolom naikai amasung sai complex ta signal pibangamdre masigidamakta nungaitaba phumlorakli Khongman Khong Sengbaga Mari Lenana Khongman Women Committee ki President na Phongdokiba Wafamda Oriental Club Khongman Students Club amadi Khongman Social Welfare Club ka loinana hariba Khong asi sengbani haibadu Oriental Club Khongman Mangjilga Karigumba Hiram amatada Mari Lenade haire Oriental Club ki General Secretary G Phantoma Sarmana ngasi Khongman Mangjil da leiba club asida pangthokpa pawmisinga unabada khong ase sengdokpi bagidamak thagatpa amadi nungaiba phawi adubu hiramasiga mari leinadaba club media ki khutangda phongdokpa asi matungda tawiganu haiki man marin siengri thabak sathajar bani haibo phamasi Oriental Club namadu pokchai maramdi Oriental Club haiba siengri thawam masiga karigum hiramamta da mari leinade aduga makoina siengudubudi Oriental Club na thagatse aduga sigumba yaudaba pota yawi habasi matung sumbaram polisi matungda mona tawaningde aduna masi matungda thoktanaba section na tobiu loinana kanana kaigidamukta Oriental Club papira kuno haibatusu yagi thongda kuthangda singdokiro haina Oriental Club ki maiketegi ai secretary moina phumse Secondary stage differently able miyoi singdabar sarkar gi incentive education for disabled at secondary stage ki makhada Directorate of SCRT na sinduna disabled person chamri kuntrada insolution ni tarani thoi tara humdugi allowance centokre lamphelda leiba masi complex ta pangthoki ba thoramaduda normal miyoi amana lairik tambada makhoiga manana tambada mateng oinaba director IEDSS SCRT TS Maniratana Luchingduna book and stationery allowance uniform amade transport allowance sing kushina ke
सरकार अमसुंग डिपार्टमेंट ना लौखलगलिबा खोंगतांग असिबु थागतपगा लोइनना मिमान अद्रबसु मतिक साबा मियोय अममम ओइबदा मसिना थौना पीरे हाइना नुंगाइबा फुंगुरखे पिबिरु फैसिलिटी से इंगोंदे यामना काने अबते एगी लाइला शुतम बना मसिना मतेंग याम मोचे अखोई ओजाजतेना पिबिरु फैसिलिटी से इंगोंदे यामना खुदुम चाजे आइन सेमनब लेरिबा एमएलए ना आइन गी वांगमदा थबक तौरबदी एमएलए अदुदा मणिपुर असेंबली कोर्ट ना जब जाबा चैराक पीगदबनी हाइना सीपीआई गी लुचिंगबा मंगीना फोंदुखरे ngasi manipur press club ta pangthokpa paumuisinga unaba amada mangna wafam asi phonglukhibani paumuisinga unaba duda saruk yakhiba kumbi municipal council gi chairman dinesorna manipur municipal a ki makhada municipal area adugi sakot thaurangi akhanaba mi pharmacy district ki dc na chair lawduna councillor khaktaga pangthokadabani kumbi kendra gi mla na ngami haiduna mahakna akhanaba mi pham kauduna lawkhiba warep chanaba yaroi haikhe लंदम दुगी एमएलए सिंग सिना खुद थिंजिंदुना यामना फोर्स तौदुना इंटरफेयर तौदुना होनर तौरगदी लेइबा ngasi aigmoda thog isbaina atopa mafam da thogadi akoi local self government si kamai thabak tawgani thog tawung amaroi akoi su praja na mihut oina tharakpani praja gi thabak thorom kudingmak akoi pangthok jaba ngamna ba akoi da interfere pi tawbiganu akoi gi tawhum thokba duty akoi tawjage law maker amoina leibiriba makuina law sembada ain sembada magi puning chingchen biu sigumba kaisulitaba councillor singi special meeting sida yaushin duna disturb to bai base masi ikhoigi lamdam se satnariba law sigi hadi phale to bune haina I logjai amarom da mangina makha taraduna councillor sida puna sit mapan gi manung da CPI na ani yauna councillor si semduna thabak tawribani 13 Finance Commission amasung nan plan gi fund oina lupa crore 13 gi senfam sizinanaba councillor amadi DC yaudana warep lokhiba asi ain gi wangmadani kumbi MLA na Manipur Municipal Act 1994 bu thugaiduna thabak tawriba si haujik zathariba assembly mifamda house gi luchingba chief minister na pukhat piduna speaker na sabsaba action lokhatkadabani haikhi preside tawgudriba deputy commissioner dune magi personal staff singne CR person dune atay member mapan dune except asiyawdana kanagumba matamanung de changba yade under what the circumstances ko the elected MLA amana dictate tawrakanda hairiba dictate adu tawrakanda hujiki kainosi meeting asida MLA councilor tawraga mahak meeting asa masida ada akoina utna ada hujik show ma kanoda uchege hairiba si tawraga special meeting asi pangthoke hairiba meeting asi ki proceeding of the meeting illegal and not maintainable in law as violations of the express mandatory of the provision of the law sigi mase illegal ore fungyar kendra gi ramrei khulda leibi KA santi mi hathina ha laga hundok lama thawong yaningdaba phongdok tuna ramrei da wakani fam chatakre nyara sigamri lenana semkiba jaisina sinduna pangtokiba khongjang asida rehang khul new kanan mayofung punghel ngurung phong amadi ramrei khul gi khunja kyana sarugya ke tangkul naga foothill organization ge secretary AS thangamna KA santi mi hat kamari lenana senaba singki mathakta sab saba thabak lokhatpaga loinana imung manunggi sana bateng bang pigadabani lagliba jun kunipan phawbagi manungda thabak oina pangthoktrabadi miyamna akan makhongjang sangsilagani haike JC gi secretary Themson Jojona miyada sida chenaba sing putoktuna chairak pinana ba honabada matam thintahan ba se pende haike mi hapatu channel misingse si kudakta mai book torga da dim tungina pifamsi iba humanitarian ground oyo or government gi kari provision dra si government na mapa amoina singboy responsibility kha lo bierga moi gi tamak arrange bi khato biba maybe ex gratia or koina pikat bise monthly fellowship arrange to biya ba singbosi kha arrange to biwa je koi haida Chandel district ki manung chana leiba hekak pokpi mission blind school bu mapung phaba government ki school ama ohen biu haina thasi kulumdoi dagi hauna changsilaki ba sidri phawba chara henbagi khongjak maka tana sathari Mairoi Singh thasi kudmanga da Kaksing police na numidang lokhatuna community health center Kaksing da medical checkup tawraba matung da thadokhibani Chara heliba Mairoi Singh gi phibam All Manipur United
disabled organization gi luchingba singa yengsin khre mairoi singi dabi asi maram saba dimani marilai naba department na athuba matamda wari sanaduna warishin purakna ba honagadabani natrabadi amudo na tongan ba lup singa khusamnaduna akan makhongjang changshilagani hairi Kaksing laifam loknung yothibung amadi haikak pokpi gi jaga singda leiriba yumthong singde kum amada hainau yon mada ta lupa lak ani dagi ta dana phangbang amle maike somda leiba Fidelity Horticulture Sugar Cane Grower Cooperative Society haina mingthon ba society asigi makhada yamrabada yumthong chani yankhaida hainau pambi kunthra dagi ta dana thabana hairiba senpam singasi kum amagi oina mioi chahum romda kanaba pire Kaksing laifam loknung da leiba hainau thabada senpham kaya hena tanba ngamlaba mayang lambam gulap na phongdurakpada hainau pambi amadagi kum amada lupa lising kundagi tadana hainau sing yonduna hairiba senpham sing asi phangba ngamni haire KG amada lupa nipu amadi khajiktang hanthabada lupa kundade adumak yonba ngamle pambi amada hainau masing kaya yamna panbagi haibadudi masing thiba ngamba nate khulasida leiriba yumthong singda leiriba mi ayambana ayukta amuk amadi nungthilda amuk nongmada anirak hainau amunba sing khunduna lalonbi singi khuthangda hairiba hainau sing ase yonbagi thabak leptana chathare mayang lamam gulap na makhata na phongdorakpada maki ingkholda horiba hainau pambi sing asigi manungda khwaidagi pikpa pambi amada yamdrabada kum amada lupali sing nipandi irai laina tanba ngami Kaksing laifam loknung yothibung amadi haikak pokpi gi maikei da leiriba yumthong singda yamdrabada hainau pambi kunthra dagi tadana hongnaba maramna kum amada hairiba lupa lak ani gi senpham ase tanba ngamnari hainasu magna makhata na phongdorakhe hoi aigi mapami makai sida phangsi sai amagi lupa lak ani de adum lem aisi totally thama khaidane mon sangi matamse Bambi ama asopa bambi singadi upalising kundi adum phang kumamagi hainau thabada natana kum masida pong hawai amadi ki homna singba kaya su intercropping tawduna thabada natana masidagi su yamlaba sempham gi income ama yumthong singda lagi haiba wafam asini camera person sanjoi heloina na pawdam jariba noreni ngombam ISTV news Nauria Puluge Humbudra Mari Subalai Kitabagi Ningsing Taronga Mari Lenana Hayeng Jun gi tang kunipanda mahero chamarom na saruk yaduna pangthogadoriba Nauria Fulobu Saithaba Madi Mangna Iramba Saidengda Yumpham Oiba Saideng Saidana Bagi Thoram MDU Holda pangthogadoriba Sigidamak Yengduna Kanagumba Club Organization Amatana Ban Bloget Tobidanaba Lining Hall Nauria Fulo Charitable Trust na appeal torokle International Day Against Drug Abuse and Illicit Trafficking Gamari Lenana Pari Yaipaloi Sang Lang Thabal Kunjana Sinduna ngasi loisang ngasida mairoi singi oiba debating competition ama pangthokre Present educational system need to modify to reduce the drug abusing problems amongst student haiba hiramda pangthokiba competition asida tongan ba school singi mairoi singna saruk yakhe Regional Resource Training Center Imphal gi Director Dr. Jayanta Kumarna matam amada drug sijinaba ase hotel macha amadi lamhangda tongnarami adubu ngasidi yum amadi school singda mairoi singna sijinaba hengalakle maramaduna education system da khara ahongba puraktuna nisa sijinaba hantha hanaba honaba mathautai phungdokhe Khongman Khong Sengbaga Mari Lenana Khongman Women Committee gi President na phongdokhiba wafamda Oriental Club Khongman Students Club amade Khongman Social Welfare Club ka loinana hariba khong asi sengbani haibadu aranbani khong sengbaga mari leinana club sing asi karigumba hiram amatada mari leinadi haina Oriental Club ki General Secretary G Pamtoma Sarmana phongdokre ngasi khongman mangjinda leiba club asida pangthokpa pawmi singa unaba amada magna makha taraduna khong asi sengdokpibagi damak thagatpa amadi nungaiba fawba adubu hiram asiga mari leinadaba club sing media ki khutangda phongdokpa asi matungda tawbiganu haike yaudaba pota yawi habasi matung sumbaram police matungda mona tawningde adana masi matungda thoktanaba section na tawbiu loinana kanana ka gidamakta World Club papira kuno habatusu yagi thongda kuthangda singdopiro haina World Club ki maite gi ai secretary moina phongse Amaromda Khongman Khong asi sahi ahum makhairom sengdana leirakpani haibasi aranba yumpham yaudabani haina Khongman Environmental Development Organization gi General Secretary Y Dakishona Paumi Singh da Phongdokre Khong asi organization asina miyam amadi hana MLA oiramba TS Beshwajit ke achouba matenga loinana tangkak anida sengdokhe
Ingso lisingani tara marigi April kunmari dagi May tara fawba amadi May tara taruk dagi May kuntaruk fawba kongasi miyamna sizinaba yanaba sengkibani miyamgi yaifanaba thabak tawrakpada political lomda pusilaknaba honaba se matungda tawbiganu haiki Asigumba koina sabot orangi paikhala iba thabak sabot tawgiba thabak ase koi kana gumba kharana asibulan una umongda common sida kari gumma ta tawdre haidana mayam da haiba hairak pase masi laibak thibani aduga masida sengdok liba khotok liba se yamna phaba aduga lu nan leibagi manung chana thabak ama tawgunina masi any xyz amana tawibada akoi yamna thagasei yamna haraujei aduga haiba singa se matungda su arum tawbiu District Social Welfare Office Thawalna Thawbal District Partner NGOs IRCA Singa Kusamnaduna International Day Against Drug Abuse and Illicit Trafficking Ithoram Narang Library and Information Center Kaksingi Auditorium the Pangtokre Thoromasida Kaksing Municipal Council Gi Vice Chairperson Y Nando Ward Number 1 Gi Councillor M Brozen Kunithoy Suba Sam Rifles Ki CEO Colonel Mohit Thapa DSYO TS Nilakumar Susarugya K United Development Association Khangabok ki Taratare Suba Foundation Day Thoram Khangabok Part 3 Tangkhalekai da Pangthokre Thoramasida Thawal Jilla Parishad ki Adaksa Sunalata Khangabok Part 1 ki Pradhan ke S Rasmohan Part 3 ki Pradhan ke S Khomei Additional SP Thawal M Moduni Maina Chingba Myukana Sarugya ke Sana Khona ba Nat Amadi Mithoi Mihen ba Mariroi Singda Manamatun Piduna Puning Thawat ke Council ki makhada tamliba class 12 ki physics samadi biology textbook ase Manipur gi maming leraba oza kayana Macmillan dagi review tawduna phonglaga tamnari balai rekasida syllabus ta piriba masak sing manungda yaudaba tanatana aranba kaya yauduna magul leitaba lairik sing oire haina MSF na phongdorakli kaisam thong top lerakta leiba lubasi gi office ta pangthokpa pawgi mifam amada president KS Serazuddin na hariba lairik sing ase semdok triba phawba ngasidagi MSF na bookstore singda yon bada thingni haide akhanga yo ja singa chutana jare masi yaragadi junjik manipur ki council na gi makhada phunga prescribe to riba lai singja ekoi masi junjik ki wena di masi semdo aning bai ta review to ribo ja masa na masi free of cost ta makoi ne swai kriba makoi ne review to rogan namuri ba lai cha masi swai rabani na swai riba singa sa makoi na ekoi ge swai riba part singa si semdok pagi atu matam da madu to gadabani masi semdok triba bodi Masigi Swediba Parking Shendok Tribawadi, Hariba textbook sing as a Manipugi bookstore sing the Yon BMSM Sidagi. Nabat Manipur Regional Office na Sinduna, producer organization gi state level workshop ama hotel class at the Pangtokre. Thoromasida horticulture gi director, veterinary gi deputy director, Manipur Rail Bank ki chairman, Smart Society Youth Volunteer Union Amadi Lomi Kyana Sarugya K. Manipuri Students Federation Jiribam Special Branch na Sinduna Pangthokiba coaching Class 9 amadi 10 gi Summer Special Coaching Lushin Kre Thoromasida Jiribam Government Higher Secondary School gi Vice Principal Thaupuriba RK Gambirjit School Asigi President P Ranbir MSF Jiribam Special Branch ki President M Maipaksana AJUCA gi President N Dhamendra MSF Special Branch ki Advisor Su Sarugya K Beki matung na mutaram nokchade Mapithel damna ising thingalak padagi zadong khul ising irol nungda tapna lupsilakli kunja sing na thamoi da penda ba amade mi pai ba poknare amarom da mioi kaya na mafam adubu yeng ba laknare hiram sida report ama Miam da thangnanaba ising ithai lakhong mai puthoktuna kananaba pinanaba dam kaya sengwalabasu maduna mahuksagi oiba khaldadi akaiba pidaba nate yanglui kong haina khangnaba thawal turel da sagaliba Mapithel dam na ngasidi khul kaya iro nungda thamkigedore haukiba jun tara dagi dam asina ising thingalakpa haurakpadagi sayedana leiriba chadong khun tamna ising iro nungda luppa hauragli amaromda khulasi lukhigedore haibagi mipaiba marakta mioi kaya leptana laktuna mafam ase langkoiba singi mengfam amagum yengba leptana laknare UCM gi President Johnson na lusingba timamana mafam adugi fivam sing yengsuluba amada hi ani sizina duna chathok chachin tawramba mioi kaya yengba laklamba thengnarki amuk tongbada lupa tara
लौरी येंबा लाकपसिंगिदमक असा अथक कयासु मफम अदुदा फंगली खुनगिसे उना उना फोंदोरकपदा दाम साबदा अयेतप पीदे दाम साजिंगे ममांगदा सरगा यानकी वाफम सिंह मपुंग फाना थबक ओइना पांगथोक्त्री मरम अदुना खुल असि थादोक्तुना सत्तबनी मफम चाबा अमा थीदना खुल थादो हाइबा वाफमदी यानिंगदे हाइना फोंदोरकी सरकार गवर्नमेंट का यानाबा अमा पुरकपा मतुंगदा कोई होंगसु होंगनी अदुना गवर्नमेंट ngasi फाव कोई बो हाइबा लेट्री अदुना उजी खोई से सेंगना हाइबदा कम्युनिकेशन से कट तौखरे लाइफलाइन से कट तौखरे मफम अदुदा लेबा खुंजा अमन फोंदोरकपदा खुल असिदा मिरोन बी नुपीसु लैरी दाम थिंगलकपना सथोक जसिन तौबदा अवाबा अमा ओइरे पामदा चटपसु इसिंग लालगा चटपना यामना खुदोंग थिनिंगाई ओइरे हाइना फोंदोरकी पोपुसि यादे से नुंगाइते दो से बोम चा पुनसन से दो मी याम से तोंबा यादेबा चादोंग खुंदि मी यामनिना को मी त्राबो हेंबो पोनतेबा से बोट से वाबनि नुंगाइ पोनते याम वाबनि नोंग असिना निनी हुमनि लेप्तना तारबदी मपितेल दांगी इसिंग इमाइ हेंगलक्तुना हाइरिबा खुल्लसी हुजिक हुजिक लैबा कोई अइना लेप्चरिबा लंपाक असि इसिंगी मनुंगदा लैखिगदबा सरुनी लोइना मनिंगदा उरिबा चर्च असिसु इसिंगी मनुंगदा लैखिगदबा सरुनी यूसेंगी प्रेसिडेंट जॉनसन फोंदोरकपदा दाम सेंगटपदी कायदे प्रजासिंगनसु अयेतप पीदे सयेनब मरम खरना मफम सिगी मियोइसिंग होंदोक्त्रिंगै इसिंग थिंगतुना खुल्लसी लुपननब होनबसी तौबिगनो खुंजासिंगी थमोइदा फाउरिबसिंग यूसेमदसु फाउई सरकारना यासिननबा लंबी अमा सिनबियु हाइना फोंदोरके ऑनरेबल चीफ मिनिस्टर मणिपुर की ISTV मिनिस्टर को मसी कितंग अखोई पुंगनिंग चिंचिनबिराकांदा इराई लाइबा मेटर अमसे या फजना यारकांदा पब्लिक की प्रजा की कंसेंट चारोकांदा तौबयाबा सिगुंबा इशू अमा हेक्ट इशू अमा सागनबा अदुगा इखंग खंगौदना मी हेक्ट लैरमबदु खुदक्ता मोइगी लाइवलीहुड अदु मोइ होंदु मोइगी रिसेटलमेंट की प्लान अमा यावदना हेक्ट मसु होंदोकदबनि डिस्प्लेस तौगने हाइबसिदी मसिदी वायलेशन ऑफ अखोगी ngसागी फंडामेंटल राइट टू नी मरमदि मदुगी प्रायर इंफॉर्मेशन दु पीदेबा मणिपुर सरकारना हाइरिबा खुल्लसिबु यामना अतुबा मतंग मनुंगदा अतुबा जगह अमदा होंदोक्तुना हाइरिबा खुल्लसि अतुबा मतंग मनुंगदा लैरिबा मियोइसिंग मफम साबा अमदा होंदोंगनबा पांबय अमकक मणिपुर सरकारना सिनबा मथौ ताई पौदमजरिबा नबकुमार खागोफम ISTV न्यूज चादोन हैरोक्तगी रेबिकाबु रेप तौरगा हाटखिबगी मायोक्ता मियामना अकनबा इहौ लैरिङै मौ अमसु इज्जत मांगलबा मटुंग हाटलगा हुंदोकपिरम थवोंग ऑल मणिपुर नुपी मरुपना कन्ना यानिंगदबा फोंदोरक्ले सही असिगी हौरकपदगी नुपी आंगांग कुंट्रा हाटख्रे फिबम असि किनिंगाई ओइरे चथरिबा असेंबली मिफम असिदा नुपी मिहुत अहुमना नुपी आंगांगी मतंगदा कॉलिंग अटेंशन पुथोक्तुना नुपी लाख 13 गी महुत सिल्लगा वांगांगबियु क्रिमिनल लॉ बिल पुथोकपियु फर्स्ट ट्रैक कोर्ट मथौ तोहल्लु नुपी हाटपदा चेनबसिंग आकप चैराक पियु हरे हौसानबगी पाव नसीगी सानबगी पावदा टेनिस तरामरी सुबा गवर्नर्स ट्रॉफी जूनियर टेनिस चैंपियनशिप ता बिकी सगोल सेमना चही 13 मखागे नुपा मसागे राहुल पामैना चही 12 मखागे नुपा मसागे सिंगल्स टाइटल लौख्रे मणिपुर टेनिस एसोसिएशन सिंधुना लंफेल पार्ट के ऑफिसर क्लब टेनिस कॉम्प्लेक्स ता नुपी मसा टेनिस सानरोय तरेत यावना पुन्ना सानरोय निफुमरी ने सरुक यादुना चथरिबा सही 13 मदि 13 मखागे नुपा मसागे सिंगल्स के 13 सुबा गवर्नर्स ट्रॉफी जूनियर चैंपियनशिप की नसे सानकी बच्ची 13 मखागे नुपा मसागे अरोइब मैच ता बिकी सगोल सेमना अस्वाजित संजेम्बु गेम मरी अनि सेट अनि सिनोदा माइथिबु पीदुना टाइटल लौखिबने सही 13 मखागे नुपा मसागे सानकीबा अरोइब मैच ता राहुल पामैना बुसन हावबम्बु गेम 3-3 अनि सेट अनि सिनोदा माइथिबु पीखे सथरिबा टूर्नामेंट हयेंग लुशिलगनी सही 13 मखागे नुपा मसागे अरोइब मैच ता डायरेक्ट नहाकपम अमदी लुचिंग लुक्रामगा सानगनी लुसिनबगी थरमदा मणिपुर सरकार की एडिशनल चीफ सेक्रेटरी ओनब किशोरना थरोमपु ओइगनी मणिपुर एमेचर बॉक्सिंग एसोसिएशन सिंधुना थासी की तांग अनिदगी 3 फावबा कुमल लंपा की बॉक्सिंग एरेना दा पांगथोकिबा स्टेट लेवल बॉक्सिंग चैंपियनशिप मेंस एंड वुमेन्स दा ओवरऑल रनर्स अप की पोजिशन लौरक्लबा थौबाल डिस्ट्रिक्ट एमेचर बॉक्सिंग एसोसिएशन की सानरोय सिंह ओपगी थौरम थौबाल मेला ग्राउंड पांगथोखरे थौरम मसिदा थौबाल डिस्ट्रिक्ट एमेचर बॉक्सिंग एसोसिएशन की प्रेसिडेंट एन कुबेर द्रोणाचार्य अवार्डी
boxing coach L Ibomcha Sai NERC Tagil gi Deputy Director K Michael Susarugya K Pangthokiba Championship asida Thawal District ki MSR Boxing Association ki sanaroi nifu taruk saruk kyabada kunipan finalist yauduna gold tara Nepal silver tara bronze tara maripuna medal nifu nithoi pangduna overall runners up ki title loke Championship asigi best boxer su association asigi 56 kg da sanakiba o Brandon Natake medal panglaba amadi saruk yaruba boxer singda certificate amadi achamba kudol piduna puning thawat ke Kolkata Salt Lake Sai Complex the Sathariba Mari Suba Senior National Men and Women Chess Boxing Championship ta Manipur gi sanaroi nupi masa ama yauna punna sanaroi taret final amadi semi final changkre final changraba sing adudi 50 kg da S race 54 kg da O inau 58 kg da Ice Basker 80 kg da S Dhanachandra Semi-final changlaba sanaroi sing adude 62 kg da Y Priyo, 70 kg da Y Sanamacha amade 54 kg da TS Jenny Max ne. First Royal Cup Invitation Football Tournament ki ngasasana ki ba ahanba match ta Arun Enterprises na Royal FC bu goal taruk anida Aurora na Maiba Khulbu goal mari ahumda maitiba pikre. Nambung Brain Cultural Association Tagil Khongbal Mamang Lekai na Sinduna Thasiki Tang Tarahum Dagi Association Asigi Playground Team Tarana Group Ani Thong na Kaidok Tuna Satarakiba Second NBCA Cup Football Tournament Hayeng Lushilagani Tauramba Adu Nong Singi Pibam Patabadagi Matang Thagi July Marida Sanaragani Hare Manipur Cricket Association gi hayeng pangthukani tauramba handing over charge ki thauram leba ki athing balebadagi makha tabat notice thoktriba phawat yethokle haina association asigi secretary S Bir Mangol na thadorok pachol amana khangalakle Jit Kundo Association of Manipur na sinduna Bisnu Naha Indoor Stadium Yaripokta District Mangana Saruk Yaduna Manga Suba Sub Junior amadi Senior Open State Level Jit Kundo Championship Haukre Audopagi Tharamda Parliamentary Secretary K Megasandra Tuibong Churachandpur gi BDO M Ibotomi Khuman Jitkundo Association of Manipur gi Vice President K Khamba Higher Education gi Joint Director T Ojit Manipur University gi Physical Education gi Assistant Professor amadi Manipur Students Olympic Association gi Vice Chairman Dr M Chaurjit Association asigi Secretary Dr Santikumar Susarukya K Championship asida district mangagi nupi sanaroi chamakun yauna punna sanaroi chahumna saruk gyari May gitang kunithoi dagi kun manga phawba Delhi gi Rajiv Gandhi Stadium da pangthokiba Taranithoi subad National Kung Fu Championship ta overall team champion daruklaba Manipur gi sanaroi sing okpagi thoram kickboxing Association Ningthaukhong na sinduna Ningthaukhong Bazar gi community hall da pangthokre Taramasida Minister Govind Das Konthawjamna sanaroi singda khudolpor piduna puning thawatki Urembam Powerhouse dangrang midang pung tara khara helakpa matamda technical gi oiba problem ama leibadagi Powerhouse asina konba mafam singda numijungba matung fawba mai pikidre masina maram oiduna Imphal City yauna mafam kayada miyamna mai phangdabagi awaba mayokna ke mai leinaba department ki maike dagisu yamna kanna sem sabagi thabak chathake nong subana maram oibana khumang sauksinna thabak paikhatnaba honabada kudong sadaba khara mayoknai haina department ki maike dagi khangalakle ISTV Network na Senior Directors Guild Manipur ga kusam naduna pangthokliba National amadi International gi thakta saruk yaruraba short film amadi documentary film festival gi kulumdoni chanba numita filmmaker Amarendra gi Waiting for You mai pakbagi wahang amadi hingbagi lambi haiba film ase utkane Miyamna ISTV Sangai channel da numidangi pung 8 makhai amade pung 10 makhai da uba phangani program asi hayeng ayuk pung 8 amade nungthil pung 2 da hairiba channel asi maktada rapid telecast oina sanuk sakani There are so many physical challenged persons in this world and do they get such parents in their lives? Such question is a very burning one in our country. Hojing asino mugeng sagi pauda ICAR lambel pataki phangba pau gi matungina ngasi khwaidagi saba degree Celsius 16.3 khwaidagi ingbana degree Celsius 18.3 nuksita yawba iseng manil gi chang ayukta chada marfudra nipal nungthildana chada marfudra manga nongju gi chang 93.2 mm ne haujari bedamaru be pau mukhana haujik sathariba matang kaktaba economic blockade amasong counter blockade sarkana thingbagi mahutta yengduna laithokpasi hatnaro thadokpani haina hangang kendra gi MLA NBR na phongdokre
MLA RK Anana Fongdokre economic blockade tawriba kangbu ase anti human rights oibatan natana war crime dagi hena sathibani haina lobani amade state amadi national award phanglaba chahi humfu dagi marfu manga phawbada leiba artisan sing matang sahi dagi pension piba horagani haina industry minister Govindas Konthojamna lauthokre ngasi goina ISTV na pizar paw mata solution jare eng tabiri ba singwa mukhanna khurunjare